Paujede yumpham oiba margoiba pau khara update tawjari. India da Sijinnakhidraba China ki rapid antibody test kit Manipur da Yolle. Indian Council of Medical Research ICMR gi ayaba yawdrabadi pharmacy sing da yonba yadaba ka loinana leibak asida sinnaba thingkraba China na saba COVID-19 rapid antibody test kit sing Manipur da Yolle amasung lanai mioi kana yamna pamna na sinnaba haure. China na saba antibody test kit sing aduda khudon bidat thillaga I thokanana ba yetum makal amam happy khudol bidat thillaga thorakpa I drop ahum kit adugi thadabam da tangane maduga ikan kanadana tokhaina plastic apikpa kotha amada hablakpa mahi adudagi drop ahum amasu thadagadabane mathangi minute rapid testing cassette aduda angang masugi line chinglaklavadi mioi adu positive oire aiba khange haina jolibesing aduna tambibadagi miyam paksana makal asiki antibody test kit asi Manipur da sinarakpane aire Yam nangak libadi India da sinnaba thingkraba antibody test kit adu amamam da lupa lising amaga sangwa da Yolle ICMR na ayaba piramba company anina sahabasu natapa test kit sing adu lamdam asida karamda yolkrimado aibasi angakpa wang Oire Fresh na phangba pawgi matung inadi rapid antibody test kit sing asi mapung oina COVID-19 ge zero surveillance ki thabak toram singda sinnana bane masi kanhagumba miu yama COVID-19 positive oi nadragan oide aibagi Sab saba khangtokpa confirm tawbada sinnagadaba natte margasida yamna chawba Pokhaibagi thodok amada Lebanon ge konung Beirut da mioi humragi mathakta siduna lising mari Henna so ankhre haujuk phabi oina phangba pawda mafam aduda leiba hithangpham amada leiba warehouse amada khangawdana pokhairakpadagi thodok adu thokibane aire atopa paw amadana Karnataka gi opposition leader Ramaniya positive oire Karnataka ki Hannagi Chief Minister amadi opposition ki lusingbo Congress ki saknarapa senior leader Ramaniya sahi humraga mathoi COVID-19 positive oibadagi hospital da admit tawkhre haire mahaki mamang da test mahaki mamang da state adugi Chief Minister su hana positive oibadagi hospital da admit tawduna layengkhibani haire aroibada content sing asi maroiba pau khara asi pau tamjariba Manipur Local News YouTube channel amade Facebook page asidagi yengbirba punamak pathagachari loina da channel asina tumda kanarabadi subscribe like and share to bakawi gono punamak po amuka hanna thagachari